पाउसेद यमफम उइबा मर उइबा पाउ खरा अपडेट तौजरी आसाम गवर्नमेंट अथोबा मतमदा मणिपुरी ऑटोनोमस काउंसिल पीटरबदी खोंजंग संगसेलगनी अमिया आसाम दा खुंदारिबा मणिपुरी सिंगी यंगदुना आसाम गवर्नमेंट अथोबा मतमदा मणिपुरी ऑटोनोमस काउंसिल पीटरबदी ममांगदा अमुक्ता उखिद्रबा मोंगदा मखल मखा कयागी खोंजंग संगसेलगनी हाइना ऑल आसाम मणिपुरी यूथ एसोसिएशन अमियाना सेक्शन वा थमलगले ngasi asam ki silsar da leiba amya gi head office da lobasna chinduna lakliwa me kun ga mathoi da pangthu ka durba precious day amadi mathang ki mit me kun ga di thoida pangthu ka doriba political autonomy ki mifam atu da miyamna saruk ya bine da paujel piba ki pangthu ki ba baw ki mifam atu da lobasi ki chief advisor khati mem kuntal na hai ki bada matam khara ki mamang da asam ki chief minister hemant biswa sharma da asam da khundari ba manipur singi मणिपुरी सिंगी पॉलिटिकल ऑटोनॉमी असी सना लगनी आदुना थाजाबा पीखरबसु ngasi फावबा थाबक द अनथोक फिदन लाइरकलिबा असिना मरम ओरक लागलिबा मे कुनगा निथोय असिदा मणिपुर गी चीफ मिनिस्टर एन बिरेन जाउदुना अमदे आसाम द लेरिबा मणिपुरी सिंगी ऑर्गेनाइजेशन अमदि मिय खुदिंगना सरुक यादुना मिफम अमा पांगथोक लगनी मासिदा आसाम द लेरिबा मिय खुदिंगना सरुक यादुना अइखोइना थेंगनरिबा अवाबसिंग असी मियाम पुंबदा खंगनना तांचा असी महल लोइसी अमदे मणिपुर लेरिबा CSO ऑर्गेनाइजेशन अबदि बे खुदिंग नसु सपोर्ट तौबियो लोइना मिफम असिगी मांग ओइना लाकलिबा मे कुनि थोइदा अमियागी प्रेसियस डे पांगथोकलागने मसलम यामनसु मफुंग फानबियो आइगे ngasi gi paugi mifum aduda अमियागी एक्टिंग प्रेसिडेंट राबी लाइसरम वर्किंग प्रेसिडेंट रोमेन लुआंग सीनियर मोस्ट वाइस प्रेसिडेंट अनिल खोमराम एडवाइजर इन चार्ज राजेश होदांबा वर्किंग जनरल सेक्रेटरी नौपोक nganba जूनियर वाइस प्रेसिडेंट डेविड खुमन फॉर्मर प्रेसिडेंट रोशन इरोमना सरगयाखी अतोप पाउ अमदना चबसाब डॉक्यूमेंट्स पुथोक विदुना री सर्वे तबियु एमडी नासिमदेन हाउजे 44 EITV लकुंद लेगा लम लक्सिन द री सर्वे तौरिबा से लेगा की मेखेद की मरी लेना बसिन चबसाब डॉक्यूमेंट पुथोक विदुना री सर्वे जथबियु अन कक्सिंग जिला परिषद की उप अध्यक्ष एमडी नाजिमुद्दीन री सर्वे तफम 44 EITV लोकल द पांगथोकिबा पाउगी मिफम अमदा फोंदोरगले माना मखातन हाइकिबदा हौकिबा एप्रिल तरगा मथोइदा लेंगा गजाना किबगी मतुक इना ngasi ayuk पंगनिफालुम ताबदा सर्वे असि सथबा हौकिबने युम तरगा मरी तरा मंगा रोम सर्वे तौदुना अचुंबा पता पारम लबा मतुंग ngasi दगे सही कुंथ्रा रोम की ममंग द सिखराबा हनबी कौवा अमगी लम जोलमले हाबदगी जोलमबगी मरी लेनावा सेजांग सिंग पुथोकफियु हाबदगी डिपार्टमेंट की बियोइसिंग मरी लेनावा सेजांग पुथोप ngamdabadagi hauzik sarve si प्रजा मियामना असेंगबा असुंबा पुथोक्ट्रिबा फावबा सर्वे मखा सथबा यारोय हाइदुना थेंगबने लेगा की मरी लेनेबा डिपार्टमेंट सिना असेंगबा अचुंबा चेजांग पुथोकबिदुना सर्वे मखा सथामिनासे लेगाना फाइखलकपा चको थोरांगदा प्रजा सिना अथिंगबा लेति हाना फोंगोके माना मखा तारादुना लेगाकता अपील तौरदुना हाइकिबदा ओ इबो विसिंग लेगा की मतमदा जूट अफेयर्स एंड स्पोर्ट्स की मखा द लौसिनखिबा लमसी सहम कुंट्रा का तरुक एकर रोमदनी हाइखरगा हौजिक पालिबा लेंगा कसिना चामरी कुंट्रा का मंगा एकरनी हाइरगलिबासे मादौ गरम ननो मसि प्रजासिंग द असेंग बखंगन बियो हौजिक सु ITV लोकोन द असेंग पतादार मारफुद्रा निफान द हेक्टर यांखै गतर रोंगी पता असेंग पाइदुना लाइले मारमसिना लेंगा लफम कनबगे खोंजंगी सरुक अमो एना लफम सिंग असिबुसु कनबियो हन फंगतोरगले निंगसिंग बजाई लफम मसिदा लेगांगना हौकिबा एप्रिल तरेट डेमार्केशन तौदुना फांसिंग तौनदबो होनरबदा असोबे इरांग थोलक्तुना तमित निनि चुपना हाईवे पन चततुना असो अपन क्या यावना खिबा लेखरबने अतोप एडिटोरियल की कलम अमदना मिटोप की मिपाइनब कोखनसे मणिपुर मिटोप संगसिलक लैसिलक लोइनन सिनफम कया येलोंग मिशन की मुनसिलकपदगी मणिपुर की मियामना मिपाइनरी हाउजु मिटोप सिन लेरिबा फिबम असि यरोक्त्रंग ममांग सही निफु हेनबगी हाइबदे लिसिंग अमगा सामपन मरफुदा माइरोय लुव एम सुना मिटोप सिन ओहलकदब कया मियंग सान यंगपदगी मिपाइबा फोक्तना मही तमवा लेपथोलगा मिटोपसिंग अनकिनरबा अकनबा खोंजंग संगसन के अदब खोंजंग अदुगी मतिक चाबा मही फंगदना खोंजंग अदु लोइसन के खोंजंग अदुगी मतिक चाबा मही फंगिद्रबसु मणिपुर गे मियावना मिटोकना मखलकदब कया खांगन बंगम के मदना मणिपुर इनर लाइन परमिट आलविस अननदब जे एसी सेमदना गवर्नमेंट दा अकनबा मोंगदा दक्षिणबदा लेंजन मानना अमत ओइबंगम के मणिपुर मियाम की अफाम असि सेंटर गवर्नमेंट सु खांगबिदुना बीजेपी लुसिंग चुंगसिन गवर्नमेंट लिसिंग अनि कुनिथोय इंगी अहौपन वित सही हौबगी खुतोलकुम मणिपुर इनर लाइन परमिट चनरी हाइन लाउथोके
inner line permit chanare hana lauthopada inner line permit chanana bagi khongjang da thawai aksang fawwa pamu phalei dana hona khiba miyoising yamna harauna ki adoba matam khara ki matungda sanariba alvs na miyamna pam jariba mitop changlo pathing bahai patudi ngablaroi haiba khanglake maduna JAC alv ki thawpu basingda akan bathabak chen bahai badu wahendun alv ki sabsaba magul lainar baki dabak leptan honare honabasi pandemic covid-19 bafung manung fawa lepta badagi je CJAC alvs JAC alvs convener biki morangsa jiribam da mathau pangthokpa chaluraga halakbada covid-19 positive oiduna laikhide mangna pamjaramba madugi panthung jausinba ngamdrabasu mahaki kangpuna lepalaitana honare honava asida lengak pasingnasu mateng pangsinduna alvis anabagi mafung phana kanaba fangnada ba honafam thoge thendagrabadi rel gari jausilakpuna hanjalaktuna mitop changlakpada araibu oikibada ki mitopna yellow missing da pirakadaba mangjabasing adu phangbadi hoiroi masimagni haujik manipur miyamna maru oina alfi mafung phana chanhana ba honari basingna mi bainari base mi bai basi ko na bagi damak hana dagi hena miyam hupna mapung phava alfi chanhana na ba hona ba chome alfi chanari hana harauna leitok patara badi hena kudong thiba mayung nagane awang nongpok tagi afas ba mafung phana lokthokna ba honari prime minister awang nongpok lamdam tagi armed forces special power act mafung phana lokthokna ba honari aina prime minister Narendra Modi na phongdokre hauki ba sahini fan asida law amasung order gi phibam singthani ngai oina fagalakpana afas ba lakthokna bagi phibam asi lakpani aina prime minister na makhata ge asam dang asi thunglaki ba prime minister Narendra Modi na defu da pangthoki ba face unity amasung development rally amada wangang la dun hai lamdam asida law amasung order gi phibam da hana violence thokpa ki sang asi sa da humpudra manga andarakre afas ba si Tripura da yanan bo oina lakthokre madugi mathang da Meghalaya dagi lakthokre asam da hauki ba diget hom da leramba lengaksna afas ba asi hanjan hanjan sangto alamki adamoina mak lo amasung order gi phibam da phagat ba kari sulai khide hauki ba sahi nifan da lo amasung order ningthina control tawba ngamlak padagi amba state sing dagi lakthokra bane lemhauri ba mafam sing dagi su afas ba si lakthokna da ba honare haike afas ba si Nagaland amasung Manipur gi saruk khara da thambagi tangai phadabadi laire adobo mafam sing atu dagi mafung phana lakthokna da ba akan pamong da sangsalle yamna singthani ngai oiba khongthang abada center na Manipur Nagaland amasung Assam dagi disturb area status thamba mafam asi haukiba April amadagi pisinhan kiba laikre prime minister na makhata na hai BJP gi double engine lengak asina Assam da mafung phaba ingta tap thaba phibam amala khan bangam kre aibase mayek seng loba khudam lairibani government Assam gi karbi anglong amasung Tripura da peace agreement sing chatta na mafung phana ingta tap thaba amasung sakot khongjel da hena kumang chausin hanana bahona ribani karbi anglong gi khulai fiber lalhau kya hausa gi ponsida hajal halak bagal loinena ingta tap thaba amasung sakot pagi lambi da sangselakle kumjali sing ani kunda tauna kiba boro agreement asina lamdam udu da ingta tap thaba gi lambi pura khibane Tripura da NLFT su manglom da laktun ingta tap thaba gi lambi da lakre loinena sahi kuntra helaklaba bru uriyang ge wathok su warisin pura kre center mas state lengak sina punna khona midar padagi awang nongfok state sing da mafung pha ba ingta tap thaba phibam amala khan bagal loinena awang nongfok lamdam da hena khumang sausin bangamalle ngallingai gi matam da awang nongfok state sing asi bombo khaiba amasung pam tafa thawdok sing thok pada maming lairam khit loina mama oibising masem masal oiribising amasung angang sing da asoba sathing nangalam ki nahasina nomai thadok laga lakpa matam da makhoi gi maithong da momon nokpa phibam u fangle taibang mapuna makhoi gi mathak da thawjal hai tharakle haina fawi haike सबका साथ सबका विकास सबका विश्वास की थौसल की मखाता कार्बी अंगलोंग अमसंग अरै ट्राइबल एरिया द लेरिबा मियाम की खोदोंग चादबा सिंग को खनदबा सेंटर होना तुन लागले माना हाय ahang na koi ki imung manung ki mi amagum na lamdam asi ki miyam na thengnariba problem sing asi khangnana ba hona dona lagle miyam na mayuk nariba problem sing adu khangalak ba madu gi waru jen parak na ba honari prime minister na lamdam asi ki statement lon phagat na ba gidamak bogel for local da akana ba tham dona sangsin na ba wa fam su puthoke ningsing ba javadi BJP dulu sing balinga kasi lak ba gi handak ta Manipur ge oina su tongan ba police station mapanda kon ba mafam dagi Disturb area status lakthuk tuna amubur loni harib armed forces special powers act 1958 lakthok ke balai khrabane Imphal da traffic ki kanglon ngangna dabadagi traffic jam toina thokle Manipur gi lambi da gari thori basing traffic ki kanglon ningthina takpi tambi bagi tangai fadaba laire gari thori basing barak tan no parking ge wanto khangdaba kaya su yawre makoi singa sin lambi silhanduna traffic jam thokna da baram oile mai ke kya dagi phongdor ki badi Manipur da gari asoba masa kya gi masing leptana hengalakwa amasung lambi de
Pautok tabana maram orga Imphal manungdagi hendoktuna khara haidokhiba mafamsing phaudna chaliba lambi sing gari sinbagi sang nong manoma ge hengalagle maragasida manipurda gari thoriba singki marakta traffic ki kanglon khangdabana lambi chilana bagi maram oire lambi da gari thoriba sing masa ki lane khallaga thawbagi moda mi atopana thoriba lane da hajilaga thawjinba turning lorom daida pakna hajin ga lambi edu khanbagi moda aran bana kaldagi hengkalaga lachinna ba hona bada thengjinaba kaya tatana thogle asingba kaya asna pik award lambi sing asida traffic jam thokana bagi maram oile amarom da traffic point sing da gari khamba matam da su angang ba maso gi mangan thalak ba matam yawro ba fawa nagauroi mata kuna thokjin da bagi sanabi amusulam da masid leiba gum tawre gari khamba matam da su lambi da yekliba begal stoppage line adu lansilaga zebra crossing da khamjalaga leiba ke yaw ta banate masina gari khamlinga da khona lambi lanthok lanjin tawda ba miyam da afan bo hele amarom da mari leina bo authority sing na lambi sin ba handan na order thokna gari khamba yaroi haiduna no parking thaduna thamliba mafam chida gari khamjina da thambagi haina bilaire masina lambi gi naget kagu gari khamjin bara maram orga lambi asat awok sing da chawna khorau chelalle rims road ki nagam fal crossing dage mason junction forward ams urifo canteen like asi masin da khawra ka rims junction forward gi lambi paring gi nakal nama gari khambagi athengba mari leinana authority na thamkiba loinana gari khamba yaroi da mafam adu no parking haina iba stand sing kinduna thamgrabasu no parking tharba stand adu ki mamang makta manak makta da gari khamjil laga thamba mioi kya yaure amarom da manipur gi lambi sing da gari thori basing ki barak da traffic rule thugar ka noi jabagi sanabi amalai bagum tawre adu station da traffic signal da masa masa na chatka da lambi adu chatpa yabagi ayaba fitring ai da gari laktre aduna hekda thawjana bagi thawtok tatana thogle asingba kaya asi faraga mari leina pasina sarak pekibadi amada odre traffic policing su tumini yang tuna lay miyam su wakal tabu wat wana Imphal manung da gari chinna bagi asokba maram amadi adumak oire makatarak ba atop pahu amadana Uttar Pradesh government ki pautak tagi lining ki oiba mafam sing dagi loud speaker lising taraga mathoi rum lawtokre Uttar Pradesh government ki pautak tagi jumsa kai sagi namidang phawada lining ki oiba jumfam sing dagi loud speaker lising taraga mathoi rum lawtokre government na thadok lakiba data adugi matuk in state asigi manung da leiba tongan ba lining yu ba mafam sing dagi punna law speaker lising tara sampan kulum doi lawthokre amasung yum sagai sagi nung tel pung mari fawada loud speaker lising kutra manga sandi kun mathoi gi volume handan kre Agra Meerut Bareilly Lucknow Kanpur Gaudam Budhanagar amasung Varanasi jawn state asigi zone ni fandage state home department na loud speaker sing lawthokre apunba masigi manung dagi home department aduna khwai dagi yamba oina Lucknow zone dagi loud speaker lising ani jahum marfutra manga lakthokhi amasung loud speaker lising taret jahum marfutra tarike volume adu handan ki masigi mamangda Gorakhpur amasung Varanasi zone sing lai yum sagai sanamit loud speaker sing adu lakthokna ba amasung len khongbagi standard unit thugai pasing ki bathakta thabak lakhona ba home department police ta khagan ki state asigi manung ta leiba lining ki oiba mafam sing dagi loud speaker sing lakthokna ba gi order adu April 13 ta thoki bani Tabagasi pangto pagi report adu district sing dagi April kuntra pawa thagalakani lining ki oiba mafam sing da sinari ba loud speaker sing adu makol hona sinaro ida bani makol adu soidan bak lining from adu gi manung kakta da oiga da bani ana April kun matoi da Uttar Pradesh Minister Yogi Adityanath na potak pike lining ki mafam sing adu da microphone sing thamlaroi da bani amasung anu ba loud speaker sing sinna ba yaroi hana samang hai ke North Delhi civic body lupa lag yang kai fine tawkre Balsa landfill da mai chakpa du thingna bagi lakhot pam thokwa tabak lakhot khidaba amasung thausa khidaba gi damak Delhi Pollution Control Committee PPCC na note Delhi Municipal Corporation da lupa lag yang kai fal tawkre an official sing na sagol sinabi da fang dokre Environment Minister Gopal Rai na anti pollution body adu da thawthok adu thijinna na amasung Pungkon mari gi manung da report ama tharak na da khangan ke note MCD aduna mai chakpa du mangchung na thingna na amasung laksina da lokot pam thokpa khongthang sing lokot kide standard operating procedure gi matungina NCD na asing ba pibam ama thengna na water tanker sing tharang tawduna thamgada bani an official amana haike state manga da heat wave ki warning mafum khara da degree ni fu manga yawra yai India ki pak soroba mafum sing da Celsius degree ni fu manga ronge temperatures ki pau loibag loinana haju pha gi manuk dalai pa kasida khwai gi sawa kalen tha oira khibadagi weather department na yamrabada state manga ki namak heat wave ki warning law thokre India Meteorological Department IMD na lepa kasigi pak choroba mafam singda yamrabada namit manga ni da heat wave ki fibam sing thoklaba yai ana mangjang na warning tawre
Maka tarakfa atopa editorial gi kalam amada Naga Festival ki waroisin haugiban mitkhani ki mamangda Nagaland ki Minister Naifia Riona Lusingba awang futhaki mut kangbu amada Delhi da Prime Minister Narendra Modi amasung Union Home Minister Amit Shah unaduna Naga Festival ki waroisin amasahi asigi August tara gamanga ki mamangda lauthok pina bataksin kre Nagaland ki Deputy Minister oifitana Nagaland Assembly da BJP Legislature Party ki Lusingba su oiriba Waiveton jauba awang futhaki mut kangbu aduna Prime Minister amasung Union Home Minister yauna center ki lusingba kaya ko unaduna athobada Naga Festival ki waroisin amalautok pina bataksin khibane haukiba tang taraga mapanda Dimapur da pangthokiba miyam ki oiba tharom amada wangang bada Nagaland ki home ki thabak su puriba Deputy Minister Waiveton na Minister na lusingba phit kangbu amana handak Delhi da Prime Minister amasung Home Minister yauna Central leaders sing unaduna Naga Festival ki waroisin ama Prime Minister amasung Home Minister na Independence Day gamari lain na Nagaland lak pada lauthok piram na dapat taksilamle haina pautam bagaloinina sahi kun mga hian sa tarak laba festok asige waroisin ama sahi asige August tara ka mga ki mamangda Prime Minister na traga na Home Minister na lauthok na nabapunna taksin min na kidavani haina pangtoke Nagagi political issue loisan na Government of India amasung NSN anina sisbar tauna na wari sana bagi thabak cha tharakwa mamang sahi ki July kunthra ka mathoida sahi kun bari mafung pha khrabani Center da IK Gujarat na lusingba United Front Government lairingi matamda India Government ga NSN amga sisber agreement san tauna duna Santi ki wari sanaba horakibani sisber agreement adu Englishing amaga sampan marfudara tarit ki July Tang kun mga da sign taurakibani aduga sahi adugi August tang amadagi sanaba horakibani Sisber sanaba horakpudagi haukiba Englishing ani taraga mapangi October fawuda nakal ani na India gi manung amasung mapanda official oina marfurak lom unaduna wari sana kre ikon kon bo oina wari sana ki basi English ani taraga mapangi October kuntraga mathoi dhani interlocutor aran ravina English ani taraga mapangi October taraga ni panda press statement amathok tuna October thagi manung tanaga issue gi waroisin arwaiva agreement ama sign taunaraga ni ana lauk thokraba matungda tang kuntraga mathoi da Delhi da anesan am gi lusing basing ani rakhana wari sana ki bani Loina na wari sana raba matung da NSN am General Secretary T.S. Moivana naga miyambo thagat kibani amasong Nagaland ki Minister Naifia Riona su October kuntra mathoi asi naga ki jamna itihasik oibanamit am oire haina singtha kibani Official waina wari sana bagi thabak Englishing ani taraga mapangi October kuntra ka mathoi da loisin krabasu final agreement ti hosik phawa sign tauna dana leiri final agreement sign tauna dana leiri ba asi marwaina NSN am na naga ki tongan ba Pila lama sung tongan ba constitution ama thamna da badi pantau puta gini. NSN am ki dimanasi aran ravina di sungai akide. Pila lama sung constitution ki matang da NSN amasung aran ravi ani ki marak da chawna mod khen aba laibo na maram oiduna. Madam sang na final agreement san tawna ba ngam dana lakhi bane. Haujite aran ravina fis doctor Government of India ki interlocutors oidre. AK Misran amok oire Eke Misran nauna interlocutor orak pagaloina na Tias moiva jauna NSN I'm gilusing basinga unaduna wari sana basu haukre Haukiva kulum doida su ahum subo round oina kohimagi somo kedima police complex da Tias moiva na lusing ba NSN ange member kunbapan gitim amaga wari sana ke wari sana pa luar pamatung da hongi kiloncher M10 yel lothana naga political issue ke warosin purak pa Porak framework agreement listing ani taraga mga da jimpam oigani hana eke misrada thajaba fire hana phangtoke hana dagi su NSN am na framework agreement da jimpam orga festoke waroisin purakada bani aibagi wafam phangtok to na laki bani maragasida Nagaland ki Minister Naifia Riona naga political issue ke waroisin am athobada purakna ba center na thawai yauna honari hana phangdokre haukibar mitkhari ki mamang da hydrology Project Convention Center Sangaba amasung Automatic Weather Station amadi Biometric Commission tawagi tawramda wangang wada Naifia Riona naga political issue ki waroisin ama athobada purakna ba santana thawai jang honari ana paudam bakaloina handak mahagna lusing dona Prime Minister amasung Home Minister ga unar ba adudasu athoba matamda waroisin ama purakpa pambagi wafam thamlaki ana su paudam ke NSN am amasung center ki interlocutor ani ki marakta Madam sang wari sana dana laglaba matung da handak nahuna na sana ba horakpa interlocutor na framework agreement da jumpam warga waroisin purakani habagi
Thajaba pikiba amasung MUG Nagaland NUG Nagaland United Government of Prime Minister amasung Unit Home Minister Jauna Sandarge losing basing unatuna matam chana satharglaba Naga Pestro ke waroisin amala thokpinaba leptana taksilebasi yangruraga Nagaland ge Assembly election mamangda Naga Pestro ke waroisin amapurak laba yabagi thajaba lai Panbajabadi Nagaland ge Assembly election asi mathang sahi ki February March ta pangthokadabane atopa pauda India da corona gi raw variant ama thengnare Bihar gi Health Department na ngasi Indira Gandhi Institute of Medical Sciences IGIMS da Omicron gi anuba variant ama thengnare anuba variant adu BA.12 ni masilai bakas da corona gi ahum subawe manung da thengna kiba BA.2 da gi saruk tara hena kutong thinai oi haike IGIMS gi Microbiology Department gi SOD Professor Dr. Namrata Kumarina hai Namrata Kumarina hai lebakas da COVID ki case wangkala gribasi yang laga Aikona corona gi Omicron variant ki sample sing genome sequencing taw ba hawkre madura sample taraga daruk test tawda makoi ki marak tagi amadi BA.12 strain thengnare adai sample taraga ni thoi aduna BA.2 strain ne Aikona authority singa Omicron gi positive sample ponamba contact tracing tawna da bakhangan kre BA.12 variant asi BA.2 dagi saruk tara hena tamthi adoba masisu Kaisu nung ba pokningai oide bangtung na throng lokut fana masidagi ngakthok pangam gani hanam hangna haike BA.12 variant asi hanbada US da thengna khibane Delhi da case ani ahum thengna kre aduga haujik Patna da case ama thengnare arubeda content sing asige marup iba pau khara asiba pau tamjariba Manipur local news YouTube channel asidagi yengbiri popona mapatha jari channel asana tomda kana badi subscribe to bidribasna subscribe to birmoloina like and share to busukawi kan puna mapo amagana thagajari